khoi Manipur gi MP oni su leiriba medicom ngarang laga khoi lambai khunglang leiriba IDP singda kampal jendana khotna tawba aduga khoi leiriba IDP singi angam thakta mateng pangani adiga IDP sing leiriba angang sing boxing tamangani khotkani haidna mayama samna habada khoi mamangda su mayama sida social media da troll tobiba mayama le du kebel leibu kamai tawi kholi haima singba mayam do ngarang di मैम लाकन कंबल जेनबा मदुगी फुटेज करी करे जो तुम थाजर रखे अदुगा मैम दी येंका ददी यम तुमिल लेग्रे तो फई फत्ती हैबगी नते या फब खोंथांग अदुबु लेरिबा एमपी सिंग सि लेरिबा मोय नॉमिनेट तौदना खल्लिबा मैम सि खितंग लेबाकी इशू सिंगदा मैम हजि ट्रोल तबु मैम यावया तो तोपा ओय मणिपुर की प्लेयर दोइरा फाओ मैम सिंग जु ट्रोल तबिबा मैम सि यावदब नते अदुना थेंगबसु थेंगना अखोयदि अयुक्ता कोई कावरा चक्के बंदम दा निंसिंग गयुम दा हजलकपदो मदु कावगो चिंगदे कायना हाइनाबा कोई इपाबु हाइनाबा लेबा दुमाइन ताउना मेरिकोम लाक्तना ngarang ton ton ba IDP singi leriba awana singda mateng pangaba aduga magi angam thakdagi koi mateng pangani kaina hairam balaiba tawreba koi magi step haitare khongjang se kamaini yingbi hajiki issue du laktani ngai tai issue ta ai to arrest tawjang ge se tansa lakan nahan akhigi president lakan da vulnerable tribe and akhigi maram ke ki unabusida Manipur se da akhigi tribal have da vulnerable tribe adi hingbada waraba adi prajaga contact label leitraba adi thabak chu yam leitaba yam tuna leiba tribe ai sina achoba tribe sina loi chathok pi gra macha mayam Manipur da leiri maram urum adi sumba mayam tarau adi lising tarai makha da leiba muike emile su leite suppose kum Americom se amarom da MP ore adu kum gi hojikana emile oi geba adi kuki gi lei naga gi lei tankul gi ohum lei phana hasajar su khudima ki lei eba kuki gi tara lei sini adu ga tarau gi lei ba adi koireng gi adi maringi de lei anar gi de lei kha maringi su amani marma ka thoi ya to tholak te adi emile lei ka ba trai macha me am lei biski kholau do ande ki present la pa kan sida moi gi kholau haiba ma message am piram me adu mana akhoi gi mayam na akhoi unaram de da mana unari kana no hakanda vulnerable tribe Manipur da leiba madugi marakta kom ju yawi sine ba tham jadoi se kom sisu yamna pikpa jati akhoi gi chingkhong da chothe adegi kom kai tari me am se moi se akhoi gi marak ta ba yam macha moi gi kholau se leitaba moi se mina yam chin che bi ba adu acho ba thangna ba singsiga moi se suppose maitega lebinare maitega yana ba chatpa naga lebne naga ya chatpa yam wana leje ba kangu ne masija chai bagi thabak sima topiro ai moi da thasa da bi thabak adi handaki irang se da moi se mina chingna bam yaw yenge adi moi to da leibani na asom ni hingda ba ya da ni survival am da leibani na suppose acho ba community na teba adi suppose akhoi hek leiba to mayam sumana te lak phara leiba community te bising da count ba soil on man ki do community ni na makhoina kamana survive to ri have wakhalon da akhoi thamoi da pan biyo duna akhoi gi suman leri batai macha mayam se masi encourage to si haiba simai habet thamjarba matungda akhoi nu ujari medico mai ba se Manipur gi ihan hana akhoi gi bronze pangkiba akhoi medal porakiba akhoi gi lamsigi nupi amani ma se akhoi gi title ba na piba ni khudemang na yamna nusiba adumba mi amani magi personal life ta attack to ba khotpa do madudi phatte mi ba se magi punsigi personal haibam lei private life haib se masidi thenati haibasima ani subra thamjara kanda ahum subda mongonda ngasagi internally displaced person mayam sida chalaga kampul blanket pige kampul pige kana adugi thamoi da kai mama phawri ba boxer mai phawri ba do madugi thone do khoi thauna hapsi mongonda nusi ichanupi aida imagi mongoda imawe be su yawrani hojiki angang yam yawbani na mayam duna tawi se akhoi thauna do akhoi ne appreciate tawi haibadu ma haidi mioi bamna kai ma mateng pang pa do madu akhoi ne thank you haibado haiba aduma jati mu oisi haibasima ai mathang da thamjage adigi mathang da akhoi ne thamba ya bamna mane pi se kanado no haibam issue laiba ma soi se kanado ha kan ngasai akhoi ne naina ba kan sida Manipur ge crisis da issue ani ne ba amana directly affected haibama indirectly affected directly affected na kanano internally displaced person internally displaced person ji kanano nahan no me kapaki ba kangu bom tari ba kangu do kana hai sa ba ni akoi saida leiba ji bom ta tarak te ba sine indirectly effect ba jina
directly sineba yam lurisi aduga mathangda mana mating pangise directly affected person da neba aduna muise muigi mating pamu khotpase masitaka oye je manipur gi prajap sira magi sina message am piri neba mating pangbase rajin ajung sim be horak pada di lekai lekai gi cheng khaidana khotna even paisa bu khaina mi phironga khaina da mating panga meba hojik ti lambi da muise kyam ngai tagi bu lambi da thoga muise upai lekta na khoi gi tum tam duk ka kyam tung do Thai duk kabu yolaga tawkanda akhoi washing powder gumba aduma yomba se lupa tara kun lupa manga tarana tan tawga tawga to badal hojikti gari khamde hai win haibda haiba chino map na haibda gari khamde wang wang won tho chakhe lupa yang tara hu lupa tara ku lupini kar muji kappaga hadi mayum leitaba manglan da leba kangu do matuda mating pangbada khoina chai bai mu hutanya khoi haje chatlaga ne muina kari ke walige muina haiba se sum people do not table mental support amaso suppose pasalaita biduna kari pidoino natra manipur pasalaita na yam ni aduna mental support physical support have say yam taka oi marmata limbiro aduga matab su tension la paka se mo yam ngai bam chele khoi gi mo se khoi gi medical camp tawsi khoche na haiba da moina medical camp je moina ne pamam je masi kali gi no moina medical camp de pam de kai ma ka mane idei me andu lai ngam do suppose mana sini si wakalena nare bo hajo sini adu puk nare bo hajo ma ire madude moina doctor di tapta ire mani do x-ray lo adu ultrasound lo tapta ire mani madui paisa do leita bina ko kamai to dinu hajo live aduna akoina paise complete package ama moita pibam dakar oi akoi testing center me am dani khangde ama dani khangde complete mogi package ama haiding asagi wholesome package ama piraga financial support ama piba adumba corpus panama ngasagi akoi gi security gi piba baina mogi su health ki education gi piba dakar oi aduna kampol piba baina atopa su manipur gi praja puchen chaw me am thopiraga go bena piba dudi see the people ni 84 rupees people ni maduna yabna te miyo begi punchi da changi yam dakar oi anduna directly affected people the medicom na ngasi pibi level sumaina mayam na su medicom da su thagachi adu mayam su khong thangjam ba yausi hene tamjaki